후이도 해 하이디 좀 잘래 강해 너디 깜뭐 사노 작투 리퓨지 깜부 와야 망할라거나 잉원다 ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯨꯀꯤ ꯂꯦꯟ ꯑꯣꯟꯍꯟꯒꯅꯤ ꯍꯥꯏꯅ ꯕꯔꯃꯥꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯂꯛꯄꯗꯨꯅ ꯅꯣꯏꯗ ꯑꯃꯨꯛꯀ ꯑꯣꯟꯁꯜꯂꯛꯄꯅꯦꯕꯀꯣ mafam marang khangdaba ki macha sing refugee kangbubu taw mun na taw nanado ngasi jun gi date 5 laibon khulen gi khunda noi masen knb ga knf ka noi masen kapnaraga micham kari hatok naraga kari tawraga koi nagabu claiming tawbudi kari gino namai de ikaidro hatok nage khuke haidi noi masen adum hatok naraga sagera thonga sagera kari tawgera tawoba akoi nagabu sungyaw yaw gno badida koi nagadi ko phajana gyan tan laibni shor lining ga ko noi masen adum tawnaraga akoi nagada adum hek tainaba kari khangye hana tawbru no se noi gi kokto kaisuna leitaba kokto kon loi khangye duaina tawgunu phatte hatok nagera kari tawgera noi adum tawobu ko akoi nagada sunga yo halakanu ba koi naga chiko shor ninga ga pajana gyan tan leibne ko noi mafam marang khangdaba noi masen tawnabdo aduda akoi naga yo halakanu ba tabra mun na taw ko aina haibse noina laifam laitre haraga akoi manipurda akoi gi naga gi lamjida noibu ngai train la hen bire aduga no khana chainare kadi tawre adusu akoi noibu kaiso haidina layo phajana gyantan layo koi christian macha masen ne haina akoi adum khalagal thammane do noina kaisuna tabda khanare adu hatok naraga kari tawga naga macha ne nsn im ne zuf ne haina adum panbudo kari wakhandagi panbano do hatok na ga hadi noi macha adum hatok na one do akoi naga yawhan gno ko ki macha sing refugee kambu mafam marang khangdaba mapu pandaba wa yam ngang halakunu ko wa yam ngangadi yam asobi yam lakane aduna matam lairingai da noi gyan tawo wakando phajana mun khallo ko aina hoji ngang ise chakchaba matamda tumba matamda thabak chapa matamda koiba chapa matamda si aina ngang ise kari makno haibdu khan khalaga chalo ko du gyan khar lakani ko phajana gyan tan layo noi kari su kana su ngang biroi mingona khanaba horono ngamsu ngamdana mingona dum khanaba hordi kari gino hana ngakpirel tham noibo nungsibugi Christian macha machene nungsina che ama haina ko adum thambi bone noi budi ngammoi haina su khanganu tawge hedi ko min ama manungda loina burada hanjalaga ko samruda lang thopang ngamgani tu akodumak akoi tawro akoi Christian macha ni na ko tu gyan tawo tu noi khanage kari tawgira adu noi masen adum tawjoba koi naga palakanu naga gi ming chi ko naga gi ming banningai chu noi ikaidro kidro gyan tawo aina haise hui sa noi bu hai ni ko hui bo he hai di dum challe khange noi di kam sa no chaktu refugee kambu waya mangala kono ingonda si aina hoji ngang je mun na ta gyan ta layu ko thamage ngasi dige sima wahi se thala kono ko ingonda aina kong do ko thamage wayam so ngangning de noi bu wangang ni sa igi matam leite ꯃꯌꯥꯝ ꯉꯁꯤꯁꯨ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯑꯦꯔꯤꯌꯥ ꯀꯨꯀꯤ ꯗꯣꯃꯤꯅꯦꯇꯦꯠ ꯑꯦꯔꯤꯌꯥꯗ ꯂꯣꯏꯕꯣꯜ ꯈꯨꯂꯦꯟ ꯍꯥꯏꯕ ꯖꯤꯔꯤ ꯂꯥꯏꯟꯗꯀꯣ ꯀꯨꯀꯤ ꯚꯔꯁꯦꯁ ꯀꯨꯀꯤ ꯃꯁꯦꯟ ꯀꯥꯞꯅꯔꯒ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯦ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯦ ꯌꯨꯝꯁꯨ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯏꯌꯦꯀꯣ ꯑꯗꯨꯅ ꯀꯨꯀꯤ ꯑꯁꯤꯅꯦꯕ ꯑꯗꯨꯅ ꯆꯤꯟꯊꯤꯕ ꯍꯥꯏꯕꯁꯤ ꯆꯤꯟꯊꯤꯔꯣꯏꯗꯕꯅꯤ ꯊꯃꯣꯏ ꯁꯦꯡꯒꯗꯧꯕꯅꯤ ꯀꯣ ꯍꯧꯖꯤꯛ
ꯃꯃꯥꯡꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯕꯨꯁꯨ ꯅꯣꯏꯅ ꯐꯥꯔꯒ ꯍꯥꯠꯂꯒ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯐꯥꯗꯦ ꯍꯥꯏꯅ ꯃꯤ ꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯥꯎ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯟꯁꯥ ꯅꯥꯒꯥ ꯈꯨꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯇꯔꯨꯛꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯃꯃꯥꯡꯃꯛꯇꯗ ꯅꯣꯏꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯍꯥꯏꯅ ꯅꯣꯏ ꯍꯧꯖꯤꯛ ꯐꯥꯎ ꯆꯤꯟ ꯊꯤꯕ ꯉꯥꯡꯉꯒ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯏꯒꯤ 14ꯗꯨ ꯈꯛꯇꯪ ꯊꯥꯗꯣꯛꯅꯕ ꯅꯣꯏ ꯀꯟꯅ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯅ ꯑꯍꯜꯁꯤꯡꯒꯤ ꯄꯥꯎꯔꯧꯗ ꯍꯥꯏꯕꯅꯦ ꯅꯣꯏꯁꯨ ꯈꯪꯉꯝꯒꯅꯤ ꯃꯤꯆꯥ ꯁꯤꯁꯅꯨ ꯍꯥꯏꯔꯗꯤ ꯏꯆꯥ ꯁꯤ ꯍꯥꯏꯕ ꯂꯩꯌꯦ ꯀꯨꯀꯤ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯋꯣ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯋꯣꯅꯦ ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯗꯤ ꯃꯅꯤꯄꯨꯔꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯥꯒꯅꯤꯅꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯒꯤꯅꯦꯕ ꯑꯗꯨꯅ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯏꯅ ꯐꯥꯕꯤꯈ꯭ꯔꯦ ꯍꯥꯠꯄꯤꯈ꯭ꯔꯦ ꯌꯨꯝ ꯃꯩ ꯊꯥꯕꯤꯈ꯭ꯔꯦ ꯂꯣꯏꯅ ꯑꯋꯥꯕꯗ ꯅꯣꯏꯅ ꯇꯥꯍꯟꯕꯤꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯄꯥꯞ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯅꯥꯒꯥꯅ ꯅꯣꯏꯕꯨ ꯇꯧꯗ꯭ꯔꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅꯦ ꯏꯁꯣꯔꯅ ꯌꯥꯔꯣꯏꯅꯦꯀꯣ ꯑꯗꯨꯗꯨ ꯅꯣꯏ ꯚꯥꯞ ꯇꯥꯋꯣꯅꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯉꯝꯕ ꯑꯃ ꯌꯥꯝ ꯂꯩꯕꯅꯤꯅꯦ ꯅꯣꯏꯅ ꯉꯝꯅ ꯆꯠꯂꯦ ꯑꯩꯈꯣই ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏꯌꯦ ꯍꯥꯏꯅ ꯆꯠꯄꯗꯨꯅ ꯀꯥꯟꯅꯔꯣꯏꯅꯦꯀꯣ ꯀꯨꯀꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯅꯣꯏꯁꯤꯀꯣ ꯅꯣꯏ ꯃꯁꯦꯟ ꯍꯥꯠꯂꯒ ꯅꯥꯒꯥꯅꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯅꯥꯒꯥ ꯑꯃꯁꯨ ꯍꯥꯠꯄꯤꯕ ꯈꯨꯗꯛꯇ ꯇꯔꯨꯛꯁꯨ ꯐꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎ ꯊꯥꯗꯣꯛꯄꯤꯗ꯭ꯔꯤꯕ ꯅꯣꯏꯅ ꯁꯥꯎꯅꯤꯡꯉ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯉ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯁꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯨ ꯍꯩꯌꯣꯅꯦ ꯅꯣꯏꯅ ꯆꯤꯟꯗꯒꯤꯀꯣ ꯑꯗꯨꯒꯨꯝꯕꯁꯨ ꯍꯩꯇꯦꯅꯦꯀꯣ ꯑꯗꯨꯒ ꯉꯁꯤ ꯅꯣꯏ ꯃꯁꯦꯟ ꯀꯥꯞꯅꯔꯦ ꯁꯤꯅꯔꯦ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯀꯣ ꯁꯣꯛ ꯑꯄꯟ ꯌꯥꯎꯔꯦ ꯑꯁꯤꯁꯨ ꯅꯣꯏꯒꯤ ꯆꯤꯟ ꯊꯤꯕ ꯆꯥꯡꯁꯤ ꯅꯥꯒꯥꯅꯅꯤ ꯑꯃꯨꯛꯀ ꯇꯥꯏꯁꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯇꯥꯏꯁꯟꯒꯗꯧ ꯃꯥꯜꯂꯦꯀꯣ ꯅꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯈꯣই ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯦ ꯁꯦꯡꯅ ꯍꯥꯏꯒꯗꯧꯕꯅꯤꯀꯣ ꯏꯁꯣꯔꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯅꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯣꯠꯂꯁꯨ ꯏꯁꯣꯔꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯑꯗꯨꯒ ꯅꯣꯏ ꯃꯁꯦꯟ ꯇꯧꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯣꯏ ꯈꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯗꯦꯕ ꯅꯣꯏꯗꯤ ꯃꯅꯤꯄꯨꯔꯁꯤ ꯀꯨꯀꯤ ꯂꯦꯟ ꯑꯣꯟꯍꯟꯒꯅꯤ ꯍꯥꯏꯅ ꯕꯔꯃꯥꯗꯒꯤ ꯅꯣꯏ ꯀꯨꯀꯤ ꯃꯔꯣꯟ ꯐꯥꯎ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯂꯦ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯃꯥꯏꯗ ꯃꯣꯏꯗꯨ ꯊꯝꯍꯜꯂꯦ ꯀꯔꯝꯕ ꯃꯐꯝꯗꯅ ꯀꯔꯝꯕ ꯄꯥꯔꯇꯤ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯅꯣꯏ ꯐꯥꯎ ꯈꯪꯅꯕ ꯅꯠꯇꯦꯕ ꯅꯣꯏ ꯃꯁꯦꯟ ꯐꯥꯎ ꯐꯥꯎꯅꯕ ꯅꯠꯇꯦꯕ ꯈꯪꯅꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯅꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃꯕꯨ ꯁꯨꯃꯥꯏꯅ ꯀꯥꯞꯄꯦ ꯍꯥꯏꯕꯁꯤ ꯅꯣꯏ ꯃꯁꯦꯟ ꯐꯥꯎ ꯈꯪꯅꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯁꯤꯁꯤ ꯅꯣꯏꯅ ꯇꯧꯕꯅꯤ ꯅꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯀꯨꯀꯤ ꯂꯦꯟ ꯑꯣꯟꯍꯟꯒꯅꯤ ꯍꯥꯏꯅ ꯕꯔꯃꯥꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯂꯛꯄꯗꯨꯅ ꯅꯣꯏꯗ ꯑꯃꯨꯛꯀ ꯑꯣꯟꯁꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯅꯣꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯒꯤ ꯂꯥꯏꯟꯗ ꯆꯠꯂꯤꯕ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯠꯄꯤꯒꯅꯨ ꯀꯨꯀꯤꯁꯤꯡꯁꯤꯗꯤ ꯃꯤ ꯅꯠꯇꯕꯅꯤ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕꯅꯤꯅ ꯑꯩꯈꯣꯏꯗ ꯅꯥꯒꯥꯁꯤꯡꯗ ꯇꯥꯏꯁꯟꯅꯔꯒꯀꯣ ꯑꯩꯈꯣꯏ ꯅꯥꯒꯥ ꯑꯎꯕꯁꯤꯡꯁꯤ ꯑꯃꯨꯛꯀ ꯋꯥꯏꯔꯛꯀꯅꯦꯕ ꯃꯣꯏꯗꯤ ꯁꯥꯅꯦꯕꯀꯣ ꯑꯗꯨꯅ ꯋꯥꯏꯔꯛꯀꯅꯤ ꯃꯣꯏꯗꯤ ꯃꯤꯔꯣꯜ ꯂꯣꯟꯗꯦ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯀꯣ ꯑꯗꯨꯅ ꯆꯠꯄꯤꯒꯅꯨ ꯑꯥꯗꯒꯤ ꯏꯝꯐꯥꯜ ꯊꯣꯛꯀꯗꯧꯕ ꯑꯣꯏꯔꯁꯨ ꯏꯝꯐꯥꯜꯗꯒꯤ ꯆꯠꯀꯗꯧꯕ ꯑꯣꯏꯔꯁꯨ ꯂꯦꯞꯄꯤꯌꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯎꯕ ꯋꯥꯏꯕ ꯑꯎꯕ ꯆꯥꯕ ꯍꯤꯡꯆꯥꯕꯤ ꯀꯥꯡꯕꯨꯅꯤꯅꯀꯣ ꯆꯦꯛꯁꯤꯟꯅ ꯂꯩꯁꯦ ꯑꯩꯈꯣꯏ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯠꯊꯣꯛꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯁꯨ ꯏꯁꯥꯒꯤ ꯄꯨꯟꯁꯤꯅ ꯃꯔꯨꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯁꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯒꯦꯀꯣ